ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯀꯪꯂꯩꯄꯥꯛ ꯋꯥꯡꯅ ꯈꯣꯏꯔꯝꯖꯔꯤ. ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯁꯣꯏꯕꯨꯝꯒ ꯑꯂꯨꯒ ꯌꯣꯡꯆꯥꯛꯀ ꯏꯔꯣꯟꯕ ꯑꯣꯏꯅ ꯄꯨꯖꯔꯛꯂꯦ. ꯑꯩꯒꯤ ꯀꯃꯦꯟꯗ ꯌꯣꯡꯆꯥꯛ ꯆꯅꯤ ꯏꯔꯣꯟꯕ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯗꯣ ꯌꯣꯡꯆꯥꯛ ꯆꯅꯤꯗꯤ ꯁꯨꯗ꯭ꯔꯦ, ꯆꯥꯝꯃ ꯈꯔꯗꯤ ꯍꯦꯜꯂꯦ. ꯑꯗꯣ ꯁꯤ ꯑꯗꯨꯝ ꯆꯥꯁꯤꯜꯂꯛꯑꯒꯦ. ꯑꯗꯣ ꯁꯤꯅ ꯕꯣꯔꯥ ꯂꯩꯔꯦ. ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ. ꯏꯟꯖꯥꯡꯁꯦ ꯑꯩꯅ ꯀꯣꯟꯅꯗ꯭ꯔꯁꯨꯅ ꯇꯧꯕꯅꯦ. ꯑꯩꯗꯤ ꯏꯟꯖꯥꯡ ꯌꯥꯝ ꯆꯥꯏꯌꯦꯕ. ꯌꯣꯡꯆꯥꯛꯁꯤ ꯐꯖꯅ ꯍꯥꯎꯋꯦ. ꯁꯤ ꯆꯦꯡꯀꯨꯠꯁꯤꯗꯤ ꯌꯣꯡꯆꯥꯛ ꯌꯥꯝ ꯌꯥꯎꯗꯦꯕ, ꯁꯤꯗꯅꯦ ꯌꯥꯝ ꯌꯥꯎꯔꯤꯁꯦ.
这就肉夹腰的嘛，挺合适的。这个你的全部是加工成的。不cầm chỉ dùng sang thằng ai đây. Trang là tôi chả. Đồ cháo cả.
मैम चाबसु लोइबना वीडियो से मतंग साइड लोइसलगे मथंगी वीडियो दम थेंगनारसे।